Leptriba Lansida, Assam Rifles Singisu Manipur Mongpam Oigadoribra. Mapamanigi Lanfam the Cookie Militant Ahum Sire, Ama Sokley. Assam Rifles ki personnel Anisu Sokley. Ngahan numidang waidam pungmangaga minute kun marirom tarakbada, Cookie Militant Sing Sekmai Esegi Manung Saliba. Senjam Sirangi Maningrom the Labor Harautel, Sansangama Day. Moloi Cookie Kulgi Sing Tatagi Nong Mayama di bomb caps in Duna attacks at Tarakraba Matung. Anirak Suboina. Ngahan numidang pung taraga matoy minute kun trarom tarakbada su amugan na senjam sirang tam na landara kraga. Ahum laksu boy na ngarang ayukta su makata na etek sa tarakbadage. Kul ngak pa masung state force na handuna kutok na bayaw na. Pun na mapamanigi lanfam da Cookie Militant ahum sire ama sokle aduga. Assam Rifles ki personnel ani sokle. Senjam sirang lomgi lanfam da nakalanigi marakta ngayang-hayak liap na rabaso. Nong mayama di bom na singbalep na nakap na ke. Tawdok thokliba mafamdagi khunja amana phongdorokpada Cookie Militant singna kapsilakiba bom tararom pokhai ki haire. Attack asigi mayokta khulngakpa amasung state force na khuthanbadage Cookie Militant ama sikhi aduga amana sokpadage ambulance ta haplaga chingthakta leiba lambida kangpokpiromda pukhiba mayek sengna unhau ki haire. Asoka pan yawrakpadage makhatana nakal anigi marakta hena kansinba mawongda khutthoknarakpada mafam asida sangsilakiba Assam Rifles ki personnel anisu asoka pan nangkhe. Makwai sokpadagi mafam asida khutthokna ba yawkhiba Manipur Rifles ki personnel singda AR na telephone tawraktuna makwai gi personnel ani soklei nongmai kapalepi yu hairakpadagi ngarang nungthil pung ahumga minute kuntra rom tarakpadagi khulngak pasing amasung state force ki maikidagi khuthanduna nongmai kapalep khi haire. Cookie Militant singna ngayak leitana harau thil singthaktagi yauna bom amasung nongmai kapsilakpa ngamlibase mafam aduaida leiba kunithoi suba AR gi personnel singna athingba pidavadagi ni haire. Harau Thelga, Senjam Sirangi Maningthang Basaruka Lapnari Basi, Subnatagi kilometer Amarom da ne. Maramasina Cookie Militant sing nakablak panong may maru amasung bom sing, yam na line na yawrak pang ngam ni haire. Tawdok thokpam da Sengmai PS ki OC amasung, CRPF ki bulletproof Casper truck ani yaw na. State Force ngi manakta thawjilak tu na. Makoy bungakpi senbiba amasung matiang pangbagi thabak sa thakhe. Tawdok asina maram oira duna khunja sing masa-masagi yumda layba ngamdabadage. Lambi da thorak tuna laina kibaga loina na community hall singda punsin tansin aduna laina ke amarom da ngarang ayuk pung mapan lom tarak bada itham moirang purel da Cookie Militant singna nong mayama sung bom kapsilak padage khulngak pa singna su handuna khuthok na khrei nakal ani na khuthok na rak padage state amadi central forcing sangsilak tuna Cookie Militant singi maike da nong may kaplaga makoy butak thok na bohona ke sairak sida khulngak pa singa masung state force na singthakta leiba molham Cookie khul yaw na taksilubada amuka su khuthok na rakpadage Cookie Militant singna position lauraba bunker tamna bom ama kapsin duna pokhayan bada Cookie Militant ani sikhi haire amarom da Cookie Militant singna kaplak pa bom pokhai rakpada khulngak pa magi helmet ta bom mache na pankhi adubo masada di sokodre haire panbaya badi laibak pokpa numitagi hauraduna Cookie Militant singna tumurokta laingoi pekpa misam sing pulap hana na bohona rambadage nakal anigi marakta lepta na khuthok na raklibane